ꯃꯗꯨꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯗꯒꯤ ꯍꯦꯛꯇ ꯁꯥꯅ ꯁꯟꯅ ꯍꯨꯏꯅ ꯀꯔꯤꯅ ꯃꯤꯅ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯝ ꯃꯥꯡꯍꯟꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯊꯥꯈꯤꯕ ꯎ ꯆꯥꯔ ꯃꯌꯥꯝꯗꯣ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯃꯥꯡꯈꯤꯕ ꯀꯪꯈꯤꯕ ꯑꯗꯒꯤ ꯁꯤꯈꯤꯕ ꯑꯗꯒꯤ ꯁꯥ ꯁꯟ ꯆꯥꯊꯣꯛꯈꯤꯕ ꯑꯗꯒꯤ ꯊꯨꯗꯦꯛꯈꯤꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯎ ꯆꯥꯔ ꯊꯥꯈꯤꯕꯗꯒꯤ ꯃꯥꯒꯤ ꯚꯦꯂ꯭ꯌꯨꯗꯣ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯉꯝꯗꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯌꯦꯡꯉꯨꯅꯦ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯁꯤꯃꯛꯇꯗ ꯊꯥꯔꯛꯂꯤꯕ ꯎ ꯆꯥꯔ ꯃꯌꯥꯝꯁꯤ ꯍꯥꯏꯇꯥꯔꯗꯤ ꯇꯝꯄꯥꯛꯁꯤ ꯄꯨꯔꯥ ꯑꯁꯪꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯪꯇ꯭ꯔꯦꯛ ꯁꯪꯅ ꯂꯩꯔꯗꯧꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯎꯃꯪ ꯉꯥꯛꯇ ꯉꯥꯏꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯐꯔꯦ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇꯗꯤ ꯈꯔꯕꯨ ꯐꯔꯤꯌꯦ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯎ ꯆꯥꯔ ꯊꯥꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕ ꯈꯔ ꯋꯥꯠꯄꯗꯒꯤ ꯈꯔ ꯇꯧꯗꯦ ꯍꯥꯏꯔꯒꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯍꯤꯡꯕꯗꯤ ꯑꯗꯨꯝ ꯂꯩꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯣꯔꯕꯥꯟꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯇꯝꯄꯥꯛꯇ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯅꯨꯡꯃꯛꯇꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯎ ꯆꯥꯔ ꯊꯥꯈꯤꯕ ꯃꯌꯥꯝ ꯑꯗꯨꯝ ꯍꯧꯕ ꯈꯣꯠꯄ ꯄꯩꯉꯩ ꯑꯗꯨꯝ ꯂꯩꯔꯤꯁꯤꯗꯤ ꯐꯖꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯗꯅ ꯍꯧꯖꯤꯛꯇꯤ ꯁꯨꯡꯉꯦꯅ ꯁꯣꯔꯣꯛꯇ ꯂꯝꯕꯤꯗ ꯆꯠꯄꯗ ꯀꯔꯤ ꯑꯀꯥꯏꯕ ꯑꯣꯏꯔꯛꯑꯦꯅ ꯑꯃꯨꯛ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯌꯥꯟꯊꯠꯄꯒꯤ ꯐꯤꯕꯝ ꯑꯃꯨꯛ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤꯒꯨꯝꯕꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇꯗꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯤꯌꯁꯅꯦꯁ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯋꯦꯔꯅꯦꯁ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯂꯤꯔꯜ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯨꯗꯩꯗ ꯂꯩꯇ꯭ꯔꯤꯕ ꯋꯥꯠꯂꯤꯕꯁꯦ ꯀꯗꯥꯏꯗꯅꯣꯅ ꯍꯥꯏꯕ ꯇꯥꯔꯗꯤꯅꯦ ꯍꯦꯛꯇ ꯆꯨꯝꯅ ꯁꯦꯡꯅ ꯄ꯭ꯂꯦꯟꯂꯤ ꯍꯥꯏꯔꯕꯗ ꯆꯤꯡꯗꯅꯦꯕ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯍꯦꯛꯇ ꯀꯔꯤ ꯍꯥꯏꯅꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯁꯤꯗꯤ ꯐꯖꯔꯕ ꯑꯁꯪꯕ ꯎꯃꯪ ꯋꯥꯃꯪꯅ ꯄꯦꯛ ꯊꯟꯕ ꯑꯗꯨꯝꯕ ꯆꯤꯡꯃꯥꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯍꯥꯡꯕ ꯃꯐꯝ ꯃꯆꯦꯠ ꯑꯃꯐꯥꯎ ꯂꯩꯔꯝꯕ ꯅꯠꯇꯦꯕ ꯍꯦꯛ ꯌꯦꯡꯈꯤꯕ ꯃꯐꯝꯁꯤꯗ ꯎ ꯉꯥꯛꯇꯅꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯑꯩꯈꯣꯏ ꯆꯤꯡ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯑꯁꯪꯕꯗꯣ ꯑꯁꯪꯕ ꯑꯋꯥꯡꯕꯗꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯪꯅꯔꯝꯃꯦꯕ ꯆꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯉꯁꯤꯒꯤ ꯆꯤꯡꯒꯤ ꯁꯛꯇꯝ ꯀꯔꯤꯅꯣ ꯑꯁꯪꯕꯗꯨ ꯌꯥꯎꯗ꯭ꯔꯦ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯔꯨ ꯀꯣꯛꯂꯕ ꯑꯗꯨꯝꯕ ꯀꯩꯅꯣ ꯉꯥꯛꯇ ꯑꯋꯥꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝꯕ ꯑꯣꯏꯅ ꯂꯩꯔꯦꯕ ꯃꯁꯤ ꯀꯔꯤꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯗꯨꯝ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤꯀꯣ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯃꯇꯝ ꯑꯃꯗ ꯑꯍꯥꯟꯕꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟ ꯑꯅ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯀꯩꯅꯣꯗ ꯃꯐꯝꯁꯤꯡꯁꯤ ꯍꯣꯡꯗꯅ ꯑꯩꯈꯣꯏ ꯆꯤꯡꯃꯥꯏꯁꯤ ꯀꯣꯛꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯊꯥꯕ ꯆꯥꯅꯕ ꯊꯛꯅꯕ ꯊꯥꯕꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯃꯍꯩ ꯃꯔꯣꯡ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯐꯧ ꯊꯥꯕ ꯀꯔꯤ ꯀꯔꯥ ꯊꯥꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯂꯩꯔꯝꯃꯦ ꯃꯁꯤꯃꯛꯇꯗ ꯑꯩꯈꯣꯏꯅ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇ ꯁꯣꯛꯍꯜꯂꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯀꯔꯤꯅꯣ ꯑꯇꯣꯞꯄ ꯑꯣꯜꯇꯔꯅꯦꯇꯤꯚ ꯃꯤꯟꯁ ꯇꯧꯁꯤꯒ ꯀꯥꯏꯅ ꯅꯍꯥꯟꯋꯥꯏ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯨꯟꯊ꯭ꯔꯥꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝꯒ ꯌꯥꯝ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯤꯗꯤꯌꯥ ꯑꯣꯏꯅ ꯑꯗꯨꯝ ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯍꯧꯔ ꯈꯔ ꯌꯥꯎꯕꯁꯦ ꯑꯗꯒꯤ ꯍꯧꯖꯤꯛꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯇꯣꯛꯈ꯭ꯔꯁꯤ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯑꯩꯈꯣꯏ ꯇꯦꯔꯦꯁ ꯀꯜꯇꯤꯚꯦꯁꯟꯒ ꯀꯥꯏꯁꯦ ꯃꯁꯤ ꯇꯣꯛꯈ꯭ꯔꯁꯦꯕ ꯍꯧꯖꯤꯛꯅ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯍꯥꯏꯁꯤꯅꯦꯕ ꯇꯧꯔꯛꯏꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟ ꯇꯦꯔꯦꯁ ꯀꯜꯇꯤꯚꯦꯁꯟ ꯑꯗꯨꯅ ꯁꯣꯛꯍꯟꯕꯕꯨꯗꯤ ꯉꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯁꯦ ꯃꯁꯤꯅ ꯃꯥꯡ ꯇꯥꯍꯟꯕꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ 1000 times 1000 fold ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯁꯤꯗ ꯇꯧꯔꯤꯁꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯀꯩꯅꯣꯗ ꯇꯣꯉꯥꯟꯕ ꯈꯦꯠꯅꯕ ꯀꯩꯁꯨ ꯂꯩꯇꯅ ꯑꯗꯨꯝ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯎꯈ꯭ꯔꯨꯜꯗꯁꯨ ꯇꯧꯔꯝꯃꯤ ꯁꯦꯅꯥꯄꯇꯤꯗꯁꯨ ꯇꯧꯔꯝꯃꯤ ꯀꯥꯡꯄꯣꯛꯄꯤꯗꯁꯨ ꯇꯧꯏ ꯑꯗꯒꯤ ꯀꯩꯅꯣꯗ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯇꯧꯏ ꯇꯦꯡꯅꯧꯄꯜꯗꯁꯨ ꯇꯧꯏ ꯑꯗꯒꯤ ꯆꯥꯟꯗꯦꯜꯗꯁꯨ ꯇꯧꯏ ꯑꯗꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯈꯔ ꯍꯦꯟꯅ ꯇꯧꯔꯤꯕ ꯈꯔ ꯍꯦꯟꯅ ꯄꯥꯛꯁꯟꯅ ꯌꯥꯝꯅ ꯍꯦꯟꯅ ꯇꯧꯔꯤꯕꯁꯤꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯅ ꯑꯌꯥꯝꯕ ꯇꯥꯕ ꯂꯝ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯁꯦ ꯑꯁꯣꯝꯗꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯄꯣꯄꯤ ꯊꯥꯕꯁꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯈꯤꯗꯅ ꯄꯣꯄꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯁꯨꯡꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯗꯒꯤ ꯍꯦꯔꯣꯏꯟ ꯁꯨꯡꯕ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯂꯨꯄꯥꯁꯤ ꯀ꯭ꯔꯣꯔ ꯍꯥꯏꯇꯥꯔꯦꯅꯦ ꯕꯤꯂꯤꯌꯟꯗ ꯑꯗꯨꯝ ꯇꯥꯟꯕꯒꯤ ꯑꯗꯨꯝꯕꯒꯤ ꯀꯔꯕꯥꯔ ꯑꯃ ꯑꯣꯏꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯄꯨꯔꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯩꯈꯣꯏ ꯃꯦꯅꯤꯁ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯂꯦꯝ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯅ ꯌꯥꯝ ꯃꯥꯡꯇꯥꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦꯕ ꯃꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯗ꯭ꯔꯥꯏꯚ ꯀꯌꯥ ꯆꯠꯊꯔꯒꯁꯨ ꯃꯁꯤꯒꯤ ꯗ꯭ꯔꯒꯀꯤ ꯃꯦꯅꯦꯖꯇꯤꯅꯦ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜ ꯍꯥꯏꯅ ꯂꯩꯔꯝꯃꯦ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯑꯣꯁ ꯀꯝꯕꯣꯗꯤꯌꯥ ꯚꯤꯌꯦꯠꯅꯥꯝ ꯑꯗꯒꯤ ꯒꯥꯈꯥꯏꯅ ꯂꯩꯕ ꯑꯗꯨꯝꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯔꯤꯅ ꯀꯩꯅꯣ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤ ꯑꯆꯧꯕ ꯂꯩꯔꯝꯕ ꯃ꯭ꯌꯥꯟꯃꯥꯔ ꯑꯗꯒꯤ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯑꯗꯨꯒꯤ ꯗ꯭ꯔꯒꯀꯤ ꯐꯦꯛꯇ꯭ꯔꯤꯁꯤꯡꯗꯣ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯂꯥꯛꯑꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯦ ꯑꯗꯩ ꯃꯅꯤꯄꯨꯔꯁꯤꯅ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯖꯤꯠ ꯃꯥꯒꯤ ꯀꯩꯅꯣ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯦ ꯑꯗꯒꯤ ꯀꯩꯅꯣꯗ ꯁꯣꯝꯗ ꯍꯧꯖꯤꯛꯁꯨꯅꯤ ꯗ꯭ꯔꯒꯀꯤ ꯗ꯭ꯔꯒ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ
asmai tau na ngasai ki akhui manipur ki chingmai singse drug poppy plantation tau na bitong ta kok thok ki to uji atong ma tik hectares thousands of hectares keno che adum kok khre hai tare u pambi lising da yan that khre lak ta hai tare adagi chingmai singse loi ma kok thok le adagi chingmai sing da ma se u poppy tha ba se ma khoina isam na poppy du tha ba thna te ma da har urea ga se mu sai ni adi thum ga se mu sai ni hai rim ne ba adum hai sing da ma khoi ki fertilizer oi namni hai dana aduna madudagi amuk center pe keno dana pat ma chum mayam dana turel sing ta re har ga turel du da amuk yong maduna pura akhoi ki keno ohel hai tare poison taw re hai tare Semana hanya ada tanam mang tak ni ngau buat sigi keno se tabak se taruh potong marum itu manipur se aku jadi aku environment ta hanya ada tanam son kera climate change tu tahu dah manipur deki so acuh mati yang ama pang jalan hai tare ada hojik aku tampak tadi sigi awareness se aina hojik dah hajik hikum awareness se khara jilai reba ada sing dah dilai reba leh tabra habis ni dah ada hojik sing dah se ayah aku hajik ya buko surasanpur dah aku kira kangpopi tu aku kira ngasai ki aku ki civil society organization kan ni ana powerful organization kan na manipur our separate administration union territory with legislation ka kaina talim ni khot ini tawri banga sake yauri ba akoi ki job council adi cotu adi ITLF haiba singba adi ma khoi nupi ki nupa ki satra ki ma kan lup mayam ga luxury dina haire ba kangpu singsina ngarang ki world environment day haiba jun manga se masri sama khon usar ma thaba ki paw akoi ta de adun sura sampoti ki thengna te kangpu bi tu thengna te adi ki ma khoi su MLA mayam luxury dina ai khoi di site tampak te MLA mayam loin yauri ba mai ken da loin tongsari adi thawra mayam akoi chief minister ki da hauraga adum loin yauri tawri ba ma khoi lei di MLA mayam duna ma ki area sing du lamsing du district sing du da smai ta na usar tha si ai khoi ki lamsi pura kangsil ka da le kang la wal ka da re ai khoi si sing saw mayok na re mayok na re ni sura sampoti si sing saw si ma khoi su he yam toina mayok na ra ne ba no kitang he sura ma khoi su ba yam na awa mayok na ra ne ba si mu pot sing se tawdana khotna ma khoi su usar thana na ba aki environment yok na ba natural si yok khat na ba ada climate change se mamai se lei thai hal laga aphaba mai ke rom ta lakna na ba akoi mi ba ji pa pan ba puna ma hingmin na ba nungai na ba adum ki malem leimai ma wen na ba ma khoi contribution tawra bra hai ba ti akoi nil ni hai tare adna asigi pot si jo akoi adum khana ba yai adna hoi tampak ti akoi phatem na hai re tawre ka ma puna man loi khana ram angang ma cha bu ta akoi loi khang hai tare nupi ma cha nupa ma cha anga ma cha bu usar am pai ra akoi adum thab ki thausi adum taw na ri to ni mai school da kari da ma ki inkol da na ka leikai da kari da adi masidai sa akoi ki achob contribution am piri si akoi kaw ya da ba am chu le ri akoi discipline kang jam hai se mahak si yung man sa hitaruk sur matam da ki haurga nupi msa ama oina sum na ki akoi ki manipur khaki da na tana malem gi oina mana wak tarok tan ngasi di yung ne malem gi ma punam ta ba ko khami da lebak le tare prime minister president punam na ma kau da na ma wo invite to na ma honor to bi ki thora mayam ma le kra asimba mayam ga se leina tawe ko aduna akhoi manipur da su lisipriya kumba nupi masa mayam ma adigi nupa masa mayam ma sene he na thousands of lisipriyas thorpo oisno na ai atman hajan gi leader ya ma chumba wa fam ni ozana je thabi ki wa fam ozam mathang da mulak chege